ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯀꯦꯞꯇꯦꯟꯅꯤ꯫ ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯄꯨꯅꯤꯡꯕ ꯃꯥꯏꯀꯩꯗ ꯄꯨꯕ ꯉꯝꯃꯤ꯫ ꯑꯩꯅ ꯑꯩꯒꯤ ꯃꯥꯏꯟꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯜꯂꯤ꯫ ꯑꯩꯕꯨ ꯅꯨꯡꯉꯥꯏꯍꯜꯂꯣꯏꯗꯕ ꯐꯠꯇꯕ ꯋꯥꯈꯜ ꯈꯨꯗꯤꯡꯃꯛ ꯂꯧꯊꯣꯛꯏ꯫ ꯑꯩꯕꯨ ꯅꯨꯡꯉꯥꯏꯍꯟꯒꯗꯕ ꯑꯐꯕ ꯋꯥꯈꯜ ꯈꯛꯇꯃꯛ ꯊꯝꯃꯤ꯫ ꯑꯐꯕ ꯊꯕꯛꯇ ꯑꯩꯅ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯩꯅ ꯄꯥꯝꯖꯕ ꯈꯨꯗꯤꯡ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤ꯫ ꯑꯩꯅ ꯄꯥꯝꯕ ꯈꯨꯗꯤꯡ ꯐꯪꯕ ꯉꯝꯒꯅꯤ꯫ ꯑꯩꯗꯤ ꯑꯩꯕꯨ ꯃꯥꯡꯍꯟꯒꯗꯕ ꯁꯣꯛꯍꯟꯒꯗꯕꯗ ꯊꯥꯖꯗꯦ꯫ ꯑꯩꯕꯨ ꯁꯦꯝꯕꯤꯒꯗꯕ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯒꯗꯕ ꯏꯄꯥꯡꯒꯜ ꯀꯜꯍꯟꯒꯗꯕꯗ ꯊꯥꯖꯩ꯫ ꯑꯐꯕ ꯈꯨꯗꯤꯡꯃꯛꯅ ꯑꯩꯒꯤ ꯏꯇꯨꯡ ꯏꯜꯂꯛꯏ, ꯃꯔꯝꯗꯤ ꯑꯩ ꯑꯐꯕ ꯋꯥꯈꯜ ꯈꯛꯇꯃꯛ ꯈꯜꯂꯤ꯫ ꯄꯥꯏꯞꯀꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯤꯡꯅ ꯆꯦꯟꯕꯒꯨꯝ ꯑꯩꯒꯤ ꯋꯥꯈꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯆꯠꯂꯤ ꯍꯥꯏꯕꯁꯤ ꯑꯩ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯀꯥꯎꯗꯦ꯫ ꯑꯩ ꯔꯤꯂꯦꯛꯁ ꯑꯣꯏꯔꯦ꯫ ꯑꯩꯒꯤ ꯍꯛꯆꯥꯡꯒꯤ ꯑꯣꯔꯒꯥꯟ ꯈꯨꯗꯤꯡꯃꯛ ꯔꯤꯂꯦꯛꯁ ꯑꯣꯏꯔꯦ꯫ ꯑꯩꯒꯤ ꯑꯅꯥꯕ ꯐꯍꯟꯕꯒꯤ ꯄꯥꯋꯔ ꯑꯩꯒꯤ ꯁꯕꯀꯟꯁꯤꯌꯁ ꯃꯥꯏꯟꯗ ꯂꯩ꯫ ꯑꯩ ꯑꯩꯒꯤ ꯁꯕꯀꯟꯁꯤꯌꯁ ꯃꯥꯏꯟꯕꯨ ꯐꯖꯅ ꯁꯤꯖꯤꯟꯅꯩ꯫ ꯑꯩ ꯅꯨꯡꯇꯤꯒꯤ ꯐꯒꯠꯂꯛꯂꯤ꯫ ꯑꯩꯒꯤ ꯊꯕꯛ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯂꯩꯔꯛꯂꯦ꯫ ꯑꯩ ꯄꯩꯁꯥ ꯄꯥꯏꯈꯠꯂꯛꯂꯦ꯫ ꯃꯤꯅ ꯃꯥꯏ ꯄꯥꯛꯄꯗ ꯑꯩꯁꯨ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ꯫ ꯃꯤꯅ ꯄꯩꯁꯥ ꯄꯥꯏꯈꯠꯂꯛꯄꯗ ꯑꯩꯁꯨ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ꯫ ꯑꯩ ꯄꯩꯁꯥꯕꯨ ꯅꯨꯡꯁꯤ꯫ ꯄꯩꯁꯥꯅ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯃꯔꯨꯞꯅꯤ, ꯃꯔꯝꯗꯤ ꯑꯩꯅ ꯄꯩꯁꯥ ꯆꯤꯟꯕ ꯃꯇꯝꯗꯁꯨ ꯂꯥꯛꯏ, ꯆꯤꯟꯗꯕ ꯃꯇꯝꯗꯁꯨ ꯂꯥꯛꯏ꯫ ꯑꯩꯒꯤ ꯏꯅ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯐ꯭ꯔꯤ ꯑꯣꯏꯅ ꯆꯦꯟꯕꯒꯨꯝ ꯄꯩꯁꯥꯅꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯐ꯭ꯔꯤ ꯑꯣꯏꯅ ꯆꯦꯜꯂꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯐꯩ꯫ ꯑꯩꯅ ꯄꯩꯁꯥꯕꯨ ꯍꯩꯅ ꯁꯤꯡꯅ ꯁꯤꯖꯤꯟꯅꯩ꯫ ꯑꯩꯅ ꯃꯤꯉꯣꯟꯗ ꯄꯩꯁꯥ ꯍꯔꯥꯎꯅ ꯄꯤ, ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯌꯥꯝꯅ ꯑꯃꯨꯛ ꯍꯜꯂꯛꯏ꯫ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯃꯔꯥꯡ ꯀꯥꯏꯅ ꯂꯥꯛꯏ꯫ ꯏꯅꯥꯛ ꯈꯨꯟꯕ, ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ, ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯍꯛꯅꯤ꯫ ꯄꯩꯁꯥꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯦꯞꯄ ꯂꯩꯇꯅ ꯂꯣꯏꯕ ꯅꯥꯏꯗꯅ ꯂꯥꯛꯏ꯫ ꯑꯩꯅ ꯍꯦꯄꯤꯅꯦꯁ ꯈꯜꯂꯦ꯫ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯑꯩꯒꯤ ꯍꯩꯅꯕꯤ ꯑꯃꯅꯤ꯫ ꯑꯩꯒꯤ ꯏꯐꯝꯗ ꯊꯣꯛꯍꯟꯕꯤꯔꯤꯕ ꯑꯣꯏꯍꯟꯕꯤꯔꯤꯕꯁꯤꯡ ꯑꯁꯤꯒꯤꯗꯃꯛ ꯏꯁ꯭ꯋꯔꯕꯨ ꯊꯥꯒꯠꯂꯤ꯫ ꯑꯩꯅ ꯃꯤꯒꯤ ꯐꯅꯕ ꯈꯜꯂꯤ, ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯨ ꯍꯦꯟꯅ ꯍꯦꯟꯅ ꯑꯐꯕ ꯑꯣꯏꯍꯜꯂꯤ꯫